Exam Center ama oibagi criteria mapung phadaba KwaKaitel Akham Lekai da leiba Advanced Coaching Institute ACIS School da Higher Secondary Exam 2025 ke Exam Center PIRIBA se CoHSEM na amuhana yengsinba mathau tai haina DESAM gi Education Secretary O Romesh na phongdorakli Wafam asing asidagi horiba exam asige tongan ba exam center da yengsinba chatlubaga mari leinana Impact News ka unabada phongdorakhibani Romesh na makhatana DESAM gi inspection team gi yengsin khongchat aduda center ayambada mahiroi kharana nataba pambai sizinaba thengnabadagi phagatke loinana KwaKaitel Akham Lekai da leiba ACI school da chatlupa matamda center asi exam center ama oiba yabage criteria mapung pharamdaba thengnake Maruina exam center asi hana coaching center oirambadagi nauna school oirakpana school asigi infrastructure da awatpa kaya leidi Loinana exam thabalakpa mahiroi chani kuntrani thoi makhoigi mama mapa amadi oza singna purakpa gari fauba thampham leitabagi khudong chadaba kaya thengnarakhi hairi DESAM na CoHSEM gi official single loinana yengsinbada center asida ningthina exam pangthoklamba thengnaragasu exam center asi proper fencing leitaba amadi yumlakta leiba oibana lakadaba exam singda kari oirakpa yabage haibasi achoba wahang oiri haiba wafamsu Romesh na thamlakli KwaKaitel Akham Lekai is the Ladiba Advanced Coaching Institution Hariba Center asi Masiyamna Mapam Chadaba Center Amani Haina DESAM na Khali Kaigino Haiba Matamda Hariba Center asigi Center Amo Oibada Magi Leifam Thokpa Mapot Masay Sing Masak Matum Sing na Sem Masi Mapung Phana Leiramde Main Road Kayamna Naknaba Mapam Mamada Leiba Center Ama Oibanina Center asi Ekoi Aduki Matik Yamna Nin Khongba Langba Yam Noisy Oiba Sound Kayama Thokanda Mahiroi Kayama Nasi Bekha Tharambagi Mamim Kai Koi Uba Fangi Council gi Karamba Criteria da Tokram na Hariba Center asi da Council na Mahiroi Sing exam Thalibano Haibusini DESAM na Haningi Wafamdi